migrant workersing wangkhai asida voter ohelamlei Seran Turan Hapchillamba chahumlom Thengnare Makha Tana Thidoklaga Miyamda Khanghangani MLA Irabot Manipur ki taragani thui suba state assembly election pangthokadaba tha kharada ngaisilakpaga loinana hojik leiriba ruling amasung opposition ki political party singna akanba election campaign chathanaraklingai gi cherakta Imphal Mayol gi assembly constituency singi manungda ma oiriba Imphal East ke 15 wangkhai assembly constituency da migrant worker kaya ACSC gi voter list maming hapchillamlai wangkhai assembly constituency gi apunba polling station gi manungda akakna bakharada ohelamliba phibam asigi matangda pausi asiga ACSC gi MLA Y Irabot ka sanaki bawari damhak na hai kumja 2017 ge March ki ahan basarukta pangthokiba taramathoi suba Manipur Legislative Assembly gi mikhal aduge mamangdasu ACSC ge voter sing oipham thoktaba miyoi kaya ACSC gi tongan ba polling station sing da hapchilamba ge wathok thengna kheng thogdok tu thengna badagi mahaki maikidagi thidoklu lan hapchilamba miyoi chamnga rom thengna badagi makhoi adu ACSC gi voter list age Khanghangani na kakthana honabada achoba thabak ama oikhe sairak sida handaksu mathangi mikhal pangthokadaba matam naksilaklaba tanja sida ACSC gi voter sing ohen pham thoktaba oiba yaroidaba miyoi kaya Seran Turan tawduna hapchilamba gi thogdok thengnare thogdok asi handaksu thengnarakpadagi mahaki maikeidagi thidokpa horakpada hojik phawbada miyoi chahumlom lana voter sing oina hapchilamba thengnare masina su loidri haidaduna Makha Tana leiram khigani amasung chapchana aranba soibasing pulap phangdriba phawba thizin khigane thizillaba matungda phanglakpa record sing leibak Miyamda phongdokani haide high court na physical hearing chatharani saitia bhamabu ikai khumnaba manghalaga hatpagi wayalda life imprisonment pikraba bijugi wakat ngasi dagi na chahi nipan henbagi mamang kumja 2013 gi April ani amasung ahum gi lonaba ahingi nongyai matungda mayumdagi kauthokpiduna puthokraga masagi ikai khumnaba manghan biraga makhori lakhatuna hatok pikhiba kakwa laistram selungbung laikai dagi ningombam saitiavama apokpa en tombi thogdok adugi matangda lakhotpa case ki wayalda December 12 2020 da life imprisonment pikraba miyoi anigi manungda ama oiriba khetrimayum bijuna mahakpu life imprisonment pirakpagi mayokta High Court of Manipur da wakalakhiba case ki physical hearing pangthoknaba matam lepkhre mayumdagi kauthoklaga pukhiba saitiava magi haksang April 5 2013 da mahaki apokpana police ta missing report file tawrakhiba numittumaki nungthilda basikhong wangkhai laumanbi canal ge mapham amada thengnarakhiba nei thogdok asigi matangda Irilbung police station na Indian Penal Code ki section 302 120b 34 ki makha da case FIR number 24 close 4 2013 register tawduna lakhotkiba nei aduga police na laukhatpa case asigi charge sheet ta yumpham oiduna sathaki ba wayal gi matungina police ki fadok pikhraba miyoi ani gi manungda ama oiriba khetri mayum biju maitai allies holendro chahi kunthraga manga apokpa KHH Irabot chau thobal khetri laikai dagi Irilbung kaithel da laikhiba buna Irilbung police na case asiga mari lainana April 9 2013 da fagat khibane aduga police ki maikai dagi case asigi investigation chatharba matungda masigi charge sheet September 5 2013 da Chief Judicial Magistrate CJM Imphal East ke court submit tawkhibane mikhal gi sem saba haurai CEO kumja 2022 gi angan basarukta pangthoklaba yai haina panariba taranithoi suba Manipur Legislative Assembly ki mikhal gi Chief Electoral Officer Manipur gi office ki maikei dagi laukhatpham thokpa sem saba gi thabak sing leptana laukhat le mikhal da siznagadaba electronic voting machine sing district sing da yanthokpagi thabak haukhre free amasung fair oiba mikhal ohenanaba miyam gi thodang yamna chawi haina Chief Electoral Officer Manipur na Miyamda phongdorok le city convention da pangthokpa Rashtriya Posan Mahada Srimati Irani saruk yakhre nupi singna thengnariba khudong chadaba sing kohananabagi damak Rashtriya Posan Maha hogdokhibane Srimati Irani mikhal yaruktringai school lamasung college sing da nupi macha singgi menstrual napkin room hangdoklaga ne Chief Minister numit nini ki khongchat tangarang Manipur thunglakiba Union Women and Child Development Minister Srimati Irani City Convention Center da Zadika Amrit Mahotsav ki makha da pangthokpa Rashtriya Poshan Maha celebration da saruk yakhre ngarang gi thoram madu da Chief Minister N Biren Rajya Sabha ki MP Sanajau Balaisemba Education Minister S Rajan Kwanthokjam Assembly Constituency Assembly ge MLA Sapam Ranjan Social Welfare ki Director Ngangom Uttam Ministry of Women and Child Development India ki Secretary
इंदिवर पांडे सोशल वेलफेयर डिपार्टमेंट की ऑफिशियल सिंगसु सरुक याखे सोशल वेलफेयर डिपार्टमेंट सिंधुन पांगथोक थौरम अदुदा WC गी मिनिस्टर श्रीमती ईरानी नहाई प्राइम मिनिस्टर नरेंद्र मोदी ना कुमसिंग लिसिंग अनि तरा निपान की मार्च निपान मालेम की नुपी सिंगी नुमित्ता राष्ट्रीय पोषण महा हौदोखिबने थौसिल असिगी मखादा लैबाक असिगी नुपी सिंगी हक्सेल की फिबम फगतहननबा होनरे फ्लैगशिप प्रोग्राम असिना इंखलकलिबे नुपी मचासिंग मिरोनबी नुपी सिंग अंगांसिंग अमसुंग खोमजिंगबी ममासिंगदा मची ओइबा चिंजाक पिजनबा पांदम थमले महाकना मखा ताना हाई ngasiगी थौरम असिदा नुपी अमखकना नुपी सिंगी ओइबा थागे खोंकाप लाकपा मतमदा लौखुतकदबा सेक्शन थौरांगे मरमदा वा ngangle नुपी अमना सुमना चीफ मिनिस्टर अमगी ममांगदा थागे खोंकाप लाकपगी मतंगदा वा ngangbा ngamliba सिना ताकलिबदे कदाई फाउबा अहोंगबा लाकलबगे हाइबदु लैबाक असिदा नुपी सिंगी सिक्योरिटीगी वाफम असि अचौबा इशू अमा ओइदे नुपी कया सेक्सुअल एसोल्ट चथकिबगी वाथोक लैदे प्राइम मिनिस्टर नरेंद्र मोदी ना नुपी सिंगदा थेंगनरिबा मरु ओइना लमहांगदा खोंहाम खुदहाम तौबदा खुदोंग चादबा मायोकनरिबा कया अदु कोखननबगीदमक टॉयलेट क्रोर तरा सानब पांडम थमखिबने मणिपुर टॉयलेट लाख अहुम हेना साख्रे लैबाक असिगी इमुंग क्रोर तरादा चही खुदिंगी अना लायंगीदमक लुपा लाख मंगा फाउबगी सेनफम पीनब होटनरे मणिपुर मियोई लिसिंग कुंथ्रागा निपान खुदोंग चाबा असि फंख्रे हाइखे थौरम अदुगा मरी लैनन चीफ मिनिस्टर एन बिरेन हाई मणिपुर चनबी अमा ओइना ngalingay matamdagi charam thaklamdaida khut chamthokpagi hainabi lairake matam amadde state asida mongsong marumda khongham khutham tawnarame lamhangda khongham bagi chanabi lairamba du tawhandana bangasidi state laingakna chapchaba thabak paikhatkhre mikhal yaroktringai school amasung college singda nupi macha singge menstrual napkin room hangdoklagani haikhi थौरम अदु लोइसिलकपदा WCD मिनिस्टर श्रीमती जोबिन ईरानी ना अंगलवादी वर्कर्स सिंग हिदा कानब पांबी अमसुंग न्यूट्री किट सिंग यंथोखे फिरा लौथखिबा अमसुंग मई थाखिबा लैते लोब लमदेंग मयाई लेकाइदा लैबा थांगजम मेगागी युमदा थेटपा बीजेपी की फिराल लौथब अमसुंग मई थाखि हाइना बीजेपी लमसांग मंडलना मी तरुकी मफमदा मराल सिरगलिबा से युमफम याउदबा अरानबनी हाइना लमदेंग समगत सागतपा नुपी लुप अमसुंग लमदेंग मखा लेकाई वुमेन्स डेवलपमेंट एसोसिएशन के अपुनबा चेरोल अमना फोंदोरकले थांगजम मेगा अमसुंग लमसांग मंडलना लमदेंग की मियामबु मणिपुर की मियामना लाना उहननबा होनरिबसी लाइबक थीबने मई थाबा फिराल सिंग थकिबा लैरबदे मधुगी मतिक चाबा खुदम सांगदमगा लोनना पुथोकपियो लमदेंग की मियाम मैरा पाइबी सिंग चेंजरोय मियामना पार्टी खुदिंगमकी फिरालबु यामना इकाई खुमनई इंडियन कॉन्स्टिट्यूशन सुखंगे थांगजम मेगादा लमदेंग की मियाम पुमनमकना चंगदुना लैकाई अहुमक पुन्ना सतमिनसे नुंगसिनसी हाइखिबदि लै मसिगी ओना तैनबदा मेगा मसुंग लमसांग बीजेपी ना फिराल मई थारे हाइदुना फोंदोरकपसि लमदेंगबु इकाइबा पीबा मसुंग राजनीति की खुदोंग चाबा लौनबा होनबनी हाइनसु चेरोल असिना मखा ताना हाइरे अरोइबदा ताबिरिबा पुमनमकबु थागतचरी।